Akasvani Imphal Nolini Devi na pau pajari ahanbada maruiba pau Security Force ki punwa kangbo amana chingam chung tampaki tongan ba mafamsingda thihumbagi thabak zathabada nongmai yauna yamlaba khujukhulai kaya phagatpa ngamkhre Lok Sabha Adhyaksa Om Birla na hari yumlonari balebak singna khudong thiba mayokna pamatamda Bharatna mangjil thana mateng pangtuna lakli Amishung Bharat namasung Mauritius na lebak anigi mari hina phagat hanaba pandamda maritime security amasung local currency da lalolitiki mapangkal kankhadan be yauna tongan ba hiram nipanda yanaje sing sahi tongnakre Security Force ke punba kangbu amana chingam chung tampaki tongan ba mafam singda thihumbagi thabak zathabada nongmai yauna yamlaba khujukhulai kaya phagat bangamkhre Police ki pauna hai Imphal jila ki hangang police station gi manung chana leiba matai khulda Security Force na khujukhulai kaya phagat ki Pagalaba khulai sing adugi manungda 51mm motor ama .32 gi pistol ama 12 bore single barrel nongmai ama insas rifle manga hand grenade manga yauna atai polam sing pangki Imphal Wezila ki lamchang police station gi manung chana leiba phayeng sing amachung masigi akoiba mafam singdagi insas rifle taret SLR ani 303 rifle ama gas gun ama 9mm pistol ama hand grenade ani insas amachung LMG gi magazine mari yauna nongmai maru kaya marumsu phagat bangamki Surajanpur jila ki Maula Ghat tak ngarang security force na thihumbagi thabak zathabada pompi nipan yauna atai polam kaya phagat ki Kakjing jila ki Serau Singh Hill Range amasung Buffalo Farm ki mafam singda Kakjing police ki apunba kangbu amana thihumbagi thabak zathaki Amaromda security force na Thawal jila ki Hairok police station ki manung channa leiba uyok jingdagi aina thingkraba lalholu KCP ki myoi ama phagat pangamki mangondagi magazine ani ga loinana 303 ki LMG ama SLR magazine ama hand grenade ani nongmai maru sing yauna atai polam kaya phagat pangamki Imphal Wezila ki manung chana leiba lamsang bazar dagi Manipur police na KCP city mitai ki myoi ani phagat pangamki Pripak Pro gi myoi amachu police ki kangbu atuna Lamphel police station gi manung chana leiba Langol game village zone 3 dagi fare Manipur police ki kangbu amana Imphal Wezila ki manung chana leiba North Ewasi dagi ganja kilogram nipu taret gram chatukal loinana myoi ani phagat ki Technopol jila ki More police station ki manung chana leiba New Chijang khuldagina security force na Myanmar macha amadagi WY tablet packet mari yauna atai polam khare su phagat pangamki Relief camp te leiriba myoi singna saba polam sing yonbagi mela ama ngarang Thawal district administration ki district election counting hall da pangthokre Jila asigi oina tongan pa mafam ahum da hangliba relief camp ta leiba myoi singna saba polam sing yonba mela atuda chawrakna lupa lakh ama henbagi polam sing yonba ngamki Thorom aduga mari leinana jila asigi deputy commissioner Ahanthem Subhas na hai Jila asigi oina tongan ba relief camp ta changjapam lautuna leiba myoi singi senthok lambi lehenna bagi pandamda district administration Thawal na chinduna khutsa haibagi training kaya piduna lakli Madugi mai oina ngasi polam kaya puthoktuna miyamda phanghanba ngamle District administration Thawal na chinjaraga DC office complex ta leiba ekoi counting hall asida nomagi oiba ekoi sales event ama ekoi pangthok jabani masida maru oina Thawal district ta leiba relief camp ta leiba inmates singna sajaba ekoi achagi posok mayam puthoga ekoina mayamda yonjabani sales event na sibu Puning thokat pibo ina lakpiraga koigi inmates singbu support tabo ina pot lebi khiba ichin ina punam kusu district administration ki site tagi thagap phundok sari Raija thaki oina ahanba round ki National Deworming Day lisingani kunmanga hogdopagi thorong ngasi Imphal Wezila ki manung chana leiba Uripok Lamboi khongnang khonggi Netaji Subhash Chandra Bose Agwasia Vidyalay da pangthoklagani Tharumasi Child Health Division SSS National Health Mission amasung Directorate of Health Services na punasin bani PMJAY Mela Usiwate leiba Khelakong High School da ngasi pangthoklagani Mela asida haibong makong Khelakong amsung usia gi khunja singna Aadhaar card puraktuna Pradhan Mantri gi Haksel gi card sabagi khudong chaba leikani haidi
State Bank of India SBI na SBI Corporate Social Responsibility Initiative ki makada napi kaknaba tractor machine ama pangai da leba Manipur Police Training Center da khusinakre. Tharmatuda College asigi Deputy Director Sorokhaibam Gautam nahai. Tractor machine asina Training College asigi akoibada leba mafam ching luna na thambada chauna mating oiragani. भारत लानमिन सिंधुना मेजर लाइसम जोटिन सिंह अशोक चक्र फुटबॉल टूर्नामेंट की अहानबे एडिशन ngarang बिष्णुपुर जिला की मोइरांग मल्टीपर्पज हायर सेकेंडरी स्कूल दा हौदोखरे टूर्नामेंट असि लमदम असि नहासिंगबु मसा मउ फना लेनबा अमसुंग साना खुनबा योखनबगी पांदमदा ऑपरेशन सद्भावना की मखादा पांगथोकपनी ngarang ahauba numit ki sanakiba match da Southern Sporting Club Singzamaina ASU F5 maubo panjel amasino te thoiki Ahum suba sahi tarin makagi nam di hyang mang phaumai Memorial Football Tournament lisingani kun mga ngarang Tamenglonggi National Football Ground hokre ngarang hoba numita sanakiba match da WPFC na Thauchin Khong FC bo panjel amasino te thoiki ani suba kakjing tabang kunjabi Sarma Memorial League Kam Knockout Kendra Voice Kang Tournament lisingani kun mga thasi ki tara mga taki school ki Sri Gopante mandap ta huragani Tournament asida saruk yanikba kang khutchingna hayeng phabuki manungda ming pisilakna ba khangali tabi ba pawsi Akasbani Imphal takini Lok Sabha Adhyaksa Om Bilan Hari Yumlo Nari Balebak Signa Khudong Thiba Mayokna ba matamda Bharatna Mangjil Thana mateng pangtuna lakli Madagascar National Assembly President Justin Tekdine Lucingba Parliamentary Declaration ki mihut kaloina na ngarang New Delhi da pangthokiba mifamda saruk yaraduna Sri Om Bilan hai Madagascar bulebak asina awang bathakta ikai khumlei amasung thajaba marup amagum khalli mang hai lebak ani na punna hotna minatuna chakoi thorang ki lamda su thokdang kaya longmina tuna lakli mang hai lebak ani ki marakta lalolitik na chatnabi amasung miyam marakta achet pa mari lei Madagascar te leiriba Bharat machachingna lebak ani gi mari hena chesil hanbada lawriba thokdang singbu Sri Belana thagatpa phungdokhi Bharat namasung Mauritius na lebak ani gi mari hena fagat hanba pandamda maritime security amasung local currency da lalolitiki mapangal kankhat hanba yauna tongon ba hiram nipanda yana chesing sahi tongnakre ngachi phongba pauche singi maroiba pausingi dama haujek Naorem Victor leire Victor Thagachari Nolini Seltum Mantri Nirmala Sitaramana Manipur gi budget puthokiba amasung masigi matangda MLA or Sujakumar na phongdokiba wafamna ngasi Imphal da phongnariba pauche ayambagi maroiba pau oiri Pokna fam pauche da Manipur gi lupa koti changwa gi corpse fund lauthokre Naga Kuki gi irangda Congress ki PM Manipur da chatkide haina Finance Minister Nirmala Sitaramana phongdokiba wafamna ahanba headline tawri Pawasiga mari lainana Irang thoklabasu budget tadi Maharashtra dagi Manipur na hena chawkhatle haina MLA o Surjakumar na phongdokiba wafam sana laibak paukchegi ahanba headline tawri Pawasimak Imphal Free Press amasung Manipur Mail dasu ahanba headline tawri Myanmar refugee issue da thabak lokhatnaba Amit Shah da taksin kre haiba paw Sanga Express Manipuri amasung English edition gi ahanba headline tawri Naharol gi thaudangda Manipur thokliba conflict asina maram oiraga railway project thintahanbani haiba railway minister na phongdokiba wafam ahanba headline tawri Kuki taba chingi mafam singda shutdown makhata na chathari anauba irang thokpagi paw leite haina People's Chronicle gi ahanba headline tawri Huyan lan pawda President's rule gi laingakna KSO gi shutdown lephanba ngamdre Home Ministry gi advisor AK Misra thunglare governor ga siktha nakre haiba paw ahanba headline tawri Senapati da Fongba Hills Hornbill Express da National No Smoking Day gi thauram pangthokre Senapati Jila da hidak mana sizinabagi chang nupa na chada humphumdoi dasmik taret amadi nupi na nifutaruk dasmik ama oiri haiba paw ahanba headline tawri Ganfiu Melda Tamenglong College ki Viksit Bharat Youth Parliament lisingani kun mga gi organizing committee na sinduna Tamenglong District Headquarters da mass awareness campaign pakthokibagi paw ahanba headline tawri Ahum suba chahi taratret makhagi namdi hiamang Faumai Memorial Football Tournament Tamenglonggi Natural Football Ground da haudokhibagi paw Tamenglong Times ki ahanba headline tawri Nolini Thagazari Victor Arubida Maruiba paw umukhana
Security Force ki apunba kangbu amana ching amasung tampaki tongan mafamsingda thihungbagi thabak zathabada nongmai yauna yamlaba khuzukaya kaya phagatpa ngamkhre. Lok Sabha Adhyaksa Om Birla hari yumlonari palaibak singna khudongthiba mayoknarakpa matamda Bharatna mangjil thana mateng pangtuna lakli. Amishung Bharat amachung Mauritius na lebak anigi mari hena fagadhanaba pandamda maritime security amasung local currency da lalolitiki mapangkal kankhathanbe yauna tongan be hiram nipanda yana chesing sahi tongnakre Paulo jare.